Pausi de jumpuk iba marui ba pau kharab de tawjari ahanbo ina Tamenglonggi Bankai Chungphau da train thongre Indian Railways na Imphal da passenger train service jahuna da khona bagi thabak kumang choksilakpa oina ngasi ahanbo ina Jiribam dagi kilometer 12 rom lappa da leba Tamenglong district ki Bankai Chungphau railway station da Silchar Bankai Chungphau Silchar passenger train thongre Pawasina hai Tamenglong district ki lemai da ahanbo ina thonglaba passenger train adugi number na 56665 ne Railways ki schedule matuk ina Silchar dagi Bankai Chungphau phauba yawbada sangkataba matam asi pung 5 oigane masigi manung da Jiribam railway station dagi Bankai Chungphau railway station phauba yawbada sangliba matam na minute kon mangane ngasi Rajdhani Express da railway ki official sina saruk yaduna Silchar railway station dagi lakiba train aduna Jiribam railway station da hana thunglaba tungda railway ki official sing amasung Jiribam ki locality singna saruk yaduna Jiribam railway station da India ki machu ahunge Phiral singkhat ki abadi national anthem sakhe Madugi tungda train adu Bankai Chungphau railway station tamna khongsan ba auke ngasi ahanbo ina Bankai Chungphau phauba train lamthaba aduda Nripen Bhattacharya aike railway line extend tawduna Bankai Chungphau phauba train jarukpa amade Bankai Chungphau dagi Silchar phauba yawduna Silchar dagi atai India ki mafam gyada yawgadaba railway line asi railway minister laktuna sangabagi thoromsu athubada pangthoklagane Railway na lokalak leba khongthang asina Manipur miyam da kana ba soidana piragane Manipur miyam na tongan ba India ki mafam sing de satpada su khudong charagane hauji Bankai Chungphau daki Imphal phau railway jawna na bathabak su kanna sore tunnel kya maso semle khwaidi ki jawba tunnel oriba Imphal yorom dai ki tunnel adu su kanna loisena da khonari aike ILP ki matang da pawmisina hangbo hang amada Bhattacharya hai ILP ki wafa mas state government na lokalak ba khongthang ki matungina air authority masel tanar ka kari tawgada pano aibadu makoina tawragane Makatarakpa atop pau amadana Miron bisu vaccine ka payare Ministry of Health and Family Welfare ki expert committee na approve tawba matungina Miron binupi singsu COVID-19 ki vaccine ka payare aina kendra sarkar ki Health Secretary Rajesh Bhushan na state singda ayiba zerol thaduna khankre Kendra sarkar ki Health Secretary na state ki Chief Secretary singda ikiba zerol amada angang sangkom pithakliba mama singda vaccination tawba ki ayaba asi hana pikrabane loinana Miron binupi singda COVID ki vaccination asi tawba yabra aibadu COVID-19 ki expert committee na kumne chilaba matung da Miron pinupi singna hida kap thopana rex kodimaktagi hantan bangame maramaduna matamanghan ba tawduna state asigi mai keidagi makhoibo gyan tanduna vaccination ki thabak lahut kadabane loinana sarkar ki amasuk private ki vaccination center kodimakta hirambasigi mathangta gyan tanana ba hai kadabani ana susero lutan ma khatana khangalle online class makha sathan ba haibasi higher education ki khutta leire fekokda College osa singna taruk suba khongjang oina online class amasung exam lepgi khongjang saksileba asi ngasi ganabin ini sure online class asi amuk handa makha sathaba aibasi higher education department dagi department ki khutta leire ana fegok tana phongdoragle Federation of Government College Teachers Association ki serola sina hai tari suba UGC pay amasung regulation 2018 ki order asi June 13 phawba ki manungda thokvi dabana osa singna khongjang asi sangsilakpane Finance zone atai department sing ki thabak til loire hauzik lepri online class ase amok bhausa ki fibam da hanjin handu na makha sathabai basi education minister na luching liba higher education department ki makuta leire college oja sin kana kumpu authority ki mayuk ta leite amasum hoi mairoi sing ki khanda basunate phekok ta ki taruklak suba khongjang ase oja sing na asan birai naiba oja sing da asan birai naiba hanjin hanjin na minamba amasung oja sing ta leba demand ase Maram chadana 2018 dagi jaitok tuna lakpadagi khangbangam laktabadagi haukibane Arunachal Pradesh Assam amasung Tripura yauna India ki state singda COVID-19 laktungai mamangda 2018 amasung 19 da tariat suba UGC pay asi pikhrabane phekoktana 2018 dagi national policy asi chanhanbiu aina mamangda khongjang mangarak sangchen kiba leikre cabinet na warep laukhrabu wafam mangasi Manipur da chanhandana thamba haibasi college oja sina yabangamloi haibu wafam jerola sina thamlakle Makatarakpa atopa pau amadana criminal case senawa official sing suspend tonan pa Dr. Indrana wakatkre District Veterinary Office Imphal West the veterinary officer oina leriba Dr. Sarungbam Indra bo aukiba kumjali singani taraga humtoige March taraga ni thoki noktil pung ani rom tabada State Veterinary and Animal Husbandry Department Asimaki housing na joint director oina thaupuriba Dr. CS Nandeke jona lusingba Military District Veterinary Officer Imphal East ke office kadagi singthoklaga fu chaidon tamthina otnai kiba thodok kamari leinana Dr. Indrana official tarit asipo government employee sing ki CCSCDA rule 1965 ki 10 clause 1 clause B gi makhada khudakta suspend order tha thokpiu aina mari leinaba
state authority sing da ai ba zerol thangat kre Dr. Indra Nasali Julai Amad State Lenga Minister Veterinary Subsecretary Amasong Director ki charge puriba Commissioner Veterinary the Langat ki ba complaint petition na adu da phongdo ki ba wafam sing ki manungda mangna matam adu de employees ngi Azure Career Progress ACV scheme thingjan ba khodai aina aran bus charge tawthun Imphal East ki district veterinary officer oina Dr. TS Zila Sanagi office ka da mahaka phamdan wari sadun lairinga Dr. CS Nandakishwar Halusing Bamioy Tarham Ngadi Kunromna, Ikan Kangogdana Sanklak Lakam Hakpo, Dr. Zilasna Amasung Matamaduda, Zilasnagi Office ta Atopa Department Gilak Laka Wari Watai Chanadun Leminakiba. Officer Laniki Mamang Magda Ijat Choking Upa Wahibata Sinaduna Say Tanki Bagaloina. Gala Faidun in Tok Incin Taunaki, Office Ki Walda, Makwina Maki Mako Kamasong, Mamai Gisaruk Jason and Kibada E Tok Padanatana Kok Nauruptuna. Wana Kang is director Sengbuk Saba Ainamek Achubani Iba heading Amagi Makada. Makoina amuk puthorok tun nam tun mahak pokhore pihan ki aire thaudogodo gi makha tarak pada Dr. Indra masa makna Petitioner oidana porompat police station da aibo wak langkhat ki baki matungina case ado hause hojik sub judicial magistrate Imphal East ki court criminal miscellaneous case number 44 2021 gi makha da case ama pending lairi aina palle Department ke official tarit adudi Dr. CS Nandakishwar joint director Dr. S Kunja deputy director statistics CS Ashok Kumar BFA TS Jadumani AEO N Nipamasa BFA A Kulchandra AEO Amasung KS Suras BA asini aire Miyosing asina makhoi gi mathakta pending the report court case amadi vigilance and anti corruption department la kholiba case na singba kaya adu department ki makok thongba officer sing thanga si phawba phangdok tan lo sinduna thamlagliba asimakso makhoi gi maral langsin jabani marmaduna Veterinary and Animal Husbandry Department asi khwaidigi thabak phajana transparency laina thabak toba department am ohena na bagidamak criminal case na senior besing asi kudakta suspend to view haina higher authority singta Dr. Indra Nawakat khibane atopa pau amadana Delhi dagi fakiba gari huran ba khotpu MU da research toba laite department amasa khangte Rajendra Mapalam ki media jauna Manipur ki pausi amsu mamang tha jun kuntra da phongkiba Manipur University ki sociology department da PhD toba research scholar jauna gari huran bageng khotpu Delhi police na luxury car tara gan thoi kaloi na Delhi dagi fare airiba abong mehtap amsu tadris site Manipur University ki sociology department amasa khangde airakle hiramasi ki matang da Manipur University ki sociology department ki makok ke SS Rajendra na ai Delhi Police na phare pamiyoi ani asi sociology department da PhD tawbagi register phawba tawdaba MU na masa khangta pamiyoi singni thawng asi department asi pamingjat thina na bakona bani aina lawe hari pamiyoi sing asi ki matakta action lokat pina ba MU gi register da ai ba zerol ama khathaduna khangan ke ba laikre haire hari pamiyoi ani asi na Delhi dagi luxury car sing khura laga jon ba ki thabak tawbagi tamak Delhi Police na phara ba matung da wang pahong chathage masida makhoi ani gi manungda abung mehtap fire pamiyoi asi Delhi University amasung Aligarh Muslim University dage pass tawruktu na Manipur University da PhD loirba miyoi ni aina phangdor ke bane PMGKAY ki makhada piriba jangke record nabsa card entry toksin ba yaure COVID-19 ki lachat ga mari leina Manipur tampa ki district ki manga amasung chingi district ani punna district tariat da housing maki normal oiba thabak thoram amasung chatok chasin da state lekhang da athing ba thamdan lakle handaki wana sa hokiba jun kuntra phoba sangtora kiba athing bana trakana lockdown ado COVID-19 ki anuba sathi ba saklon aibadi delta variant mai unar maram na misi mina ki sang hengalak bana maram oina chaliba July tha asigi tara phoba state lengak na sangdokre tamthirba laisat asida ki miyang ki ponchi kanada ba pandam da lengak na tangkak naina athing ba Cameron Thamjan Kiba Asina Nomagi Chara Tandun Hingjara National Food Security Act Napsagi Makada Priority Household Card Paraba Amusung Scheme Asigi Makada Endodia Anazosna AAY Card Holder Sing the Tha Kuding Pidon Langi But Chengi Saktung Asigi Matakta COVID Pandemic na Awa Mayuk Talaban Napsagi Card Holder Sing Asida Lakador Bela Bember Tap Hauba Pradhan Mantri Garib Kalyan Anazosna PMGKAY Scheme Gi Makada Hen But Chengi Saktung Amaso Piragani Hana Adakta Prime Minister Narendra Modi Lauthoki Palaire Scheme masih mamang sahi lising ani kunda lebak asina COVID-19 ki saithing ahan po ina mayuk narakduna laira ba miyang punsi marila kudong cha ba awma mayuk naraki ba adu karamba kai ko ganana ba pandam da central government lokot ki ba khongthang am oina matam adu dagi hauna akhana ba scheme asigi makata napsa ki card holder sing da kana ba bidona lakle bane maka tarak ba atopa pau amadana Darbhanga Blast
NIA na chenaba ani makhatana fagatkhre Bihar ki Darbhanga railway station da mamang thada thokiba bom pokhai ki thodok tu da chenabani aiba atopa equis anti national investigation agency NIA da bakhatana fagatuna makhoi ki custody da thamkhre equis ani adudi Uttar Pradesh ki Samli district ki NIA ki team na fagat ki bane likhona ba ki matungina Samli district ki Salim kauba miyo aman atopa equis ani habidi Nasir amasung Imran air papioi singa do recruit tau ki bani aire Nasir amasung Imran makhoi ani di Hyderabad dagini makhoi ani po recruit taukiba Salimna hawa lagi kuthang da Pakistan dagi lupa lakamagal ising humpu phangki aire matam khara ki mamang da Salimna Pakistan da chalubada lakhar amasung ISI losing bakhara ka khangna rakhe bane Pakistan dagi pirakpa instruction sing ki matungina Salimna Hyderabad dagi Nasir amasung Imran aduga Samlis district ki kafil ko music adu recruit tau ki bane masigi mamang da railway station da boka hen ki ba thodok adu ka mari leinana NIA Hyderabad da laiba laskar itai bagi phagat laba laloba ani ki jum da changduna akan ba thiba umba ki thabak sin chathaki aire thodok adu da digital device ki amrum ka loina da chingnani ngai oiba palam kya su phagat pangam ki aire pokna from da bom langchin bagi case lotion da ba amasung pau se mai thapa ba pen da ba phangtorakle Pokna pam pausi da bom langchin bajaun All Manipur Working Journalists Union Amju Editors Guild Manipur EGM amasung media housing ki casing da senaba sing hojik phawba phadaba gamari ilainaba wafam sing khana ki baga loinana Imphal Free Press ki coffee mai thaduna maduda jawriba article duba janing ta phangdok pa Bavrik oiba mong da chatharak ki matang da ngasi nongthil Amju ki complex da Amju EGM amasung advisor committee Amju ki oiba apun pami pamamba pangtok tur wari manga laure aire EGM के प्रेसिडेंट खोगेंद्र खोमद्रम अमसुंग आमजू की एक्टिंग प्रेसिडेंट सावम बकुल जावबना पुनः थादोरकपा चेरोलबना हाई आरके निमाइना इब आर्टिकल जानिंग दे अदुनगा से युमी खरान इम्फाल फ्री प्रेस के कॉपी सिंग पाउसे सिगी कलमनिस्ट आरके निमाइ की जुंगी थोंगल मनाक्ता पुरकलगा मै थारमबबो मिफम अदुना अकन भमोंदा कंटेम तावी आइगे पाउसे मै थाब की थोंग अदुबो यामना बावरिक ओइबा थोंगनि आइना मिफम अदुना Laubaga loina na saywal ambigi manung da chena bami sing logi oiba thabak laukhan na ba mari leina ba authority da khangan ba aina yanare namit tare ni ki manung da action laukhan ba tarabadi mifam ama pangthok na ma khata ba khongjing changchin na ba wari lauba aina yanake kanglasa ki matang da natragana atopo wafam amati thaudok sing mari leina ba issue da tongan maikai degi apampam da debate tawna bada media na nakal amata ki maikai da natragana mayuk da leibagi wafam leite maramaduna media ki thabak da kut thingjin ba amadi masin men bagi thawung matung da apu khana chathadana pangasi ge mifam na mari leina ba puna bakta apel tawna ba warep sulauke pongna pam pauk se da bom langsin ba yauna amju EGM amasung media housing ki kiasing da chena ba sing haujuk phawba phada bada ngasi ki mifam da pen da ba phongtok na ke athuba matam da chena ba sing puthok na mifam aduna mari leina ba sing da taksin ki aire aroi bita content sing asigi marwai ba pau khara asi ba pau tam jari ba mari local YouTube channel amade Facebook page asidagi yang piri pupuna bakpa thaga sari channel asin adom da kanara badi subscribe to bi subscribe to bi like and share to su ka bi to puna bakpo amakana thaga sari